ngakpi bahaiba humanism gi wakal leitradi fana ina khulabasu lairik fana hairabasu misak aduna tawba thabak khudingmak thangba khongthangda mai pakpangam loi haina thangmaiban AC gi MLA KS Joy Kisan afongdorokli wafam asi Tharon Baptist Church SBA Women Fellowship ki chahi yangkai mapung farakpagi Golden Jubilee ki thoramda fongdokhibani thangmaiban gi Tharon khunda pangthokkhre Golden Jubilee ki thoram adu mari lena na MLA na makha taradun hai lamdam asi da hingminari bai khoi kudingma kanglo furup amata khaidana nungsi chanana leiminabana khwaidagi maru oi amana amagi asoiba thinaduna hunaraga leibagi mahutta development lomda mai onsinduna sangsinba mathau tai hojiki mirol gi nungsinada ba sina tungda horkadaba mirol singda akai bakaya ma lakani masi khangna matam thengthadringaida ekhoi punna thodang luminasi humanism gi wakal leitragadi fana ina kullabasu lairik fana hairabasu tawruba thabakta mai pakpangam loi haiki loinana Tharon khungi SBA gi foundation day nangnaba office building ama kullasida present tawragani haibagi thajabasu piki hujuse before just do that akoi loi forget and forgive loi kautongna se ngakna se ado koi nuksina se wakalo je system masna khoi marwe na akoi khudimak conflict involved community khangte conflict involved community khangte loi mak se we are all Manipuris, we are all Indians. She is uncalled. We are all humans. Humanity, humanism, you walk along the Tabak Togadi, like Supanaichanu, Panasu Chanu, Panasuna Kongzanu, Makoito, Ishwania, the Nakalabarobda Thoromadu Mari Lena Tharon Kungi SBA ge Executive Secretary Rep Kaisung Pamain Hai Nalingai Matamdagi Horga Tharon Kunasi Semgatun Laki Madi Sana Kunungi history the Fauba Masakang Bakunamasu Oiri Maki Makubokna Ahanba Christian Oina Listing Magachamapal Humpumapalda Kunasida Haudukraba Matunda Listing Magachamapal Humbudra Mangada Women Fellowship amuk haudurakuna lakibadagi hauzikti chahi yangkai mapung phare amadi chahi asi sanagi chahi oina miyamna khangnari haiki amadi ngasigi taibang pan sida lei landaba ngamdaba kanama ta leite aranba kaya amabu amaga ngakpiba haigadabani haikibaga loinana lamdam asida khundaminariba community kudimak khenaba mata thamdana nungsi chanana leiminasi masimak taibang semba mapugisu apambani haiki ishorna akoi bu khanghaning ba haibache koi nioi ba haibache masi nungsi chanana leiba haibache mahak na pambani aduna jisu na prithvi da lakpa haibache masi mahak asi kanano haibache khangba pambani adugi damakta Christmas asi koi dum celebrate tawe mahak taibang panna ni oina sajolakna chahi kuntha humdoi muk palaga amuk Sirga amuk hinga kre haibagi damakta akoi mahakpu tung inba mahakpu thajaba singna Christian singna Christmas asi dumaina pangthokjabani